India lengaki BJP ki central leader kaya mana Manipur ki apun bagi saktam Manipur ki territorial integrity boundary asi kaihalwai haina kayarak hanna lauraga lakhi. Matam amada India lengaki Union Home Minister Amit Shahana mahaki Manipur khungsatta mahakna wa ngangkhibada Manipur ki apun bagi saktam kaihalwai Manipur thugaiba ngamgadaba sakti power amata leite haina phongdokhibasu laikhi. Aduga Mamangda Manipurda popular government ama thamnabagidmakta yengshinba lakhiba BJP ki leader General Secretary BL Santos nasu Manipur ki territorial integrity kairoi Manipur asibu masetana thugaiduna union territory ama sembagi oithokpa asi leiroi masigi wafam asi India lengaki policy da amata leite haina phongdokhibasu laikhi. Matawasum tauna India lengaki mayek senglaba wafam singasi taruraga khangluraga Manipur sidagi tongan tajarage haina irang horiba kangbu singasidi makoi gi tonganba homeland ama talibagi manglan asi oithokpa ngamdaba lambi amada lakadoribani aduna makoi gi demand singasi phangbagi wa leitre aremba manglan oigadori adubu makoina masimang oidunasu political settlement ama piklabasu pikna phangnaba haiduna lalong kaya ama hotnarakpa asini Makoina makoigi demand sing asi phangdri phawadi maitai singda otpanaiba asi lepkhiroi loinana lamdam asi irang leiba santi purakta lamdam ama haibadu adumak oigadoribani tasengna hairabada India laingaknasu makoigi damakta karigumba kharadi tawgi haina khanba mali masimaktana makoida India laingakna khut thadribani makoina haiba wa sing asi taraga makoibu themlaga thamlibani Masi taseng haiba taragadi nakalamoromda India lengak asi makoigi langda thuraba gumbani. Masi karigumba kanda miyamna hainabasu lay madudi India lengakna makoida kari pap kari aranma sing tawruba yatno. Handaktasu Imphal, Surachanpur amadi Kangpokpida chatkhiba BJP ki General Secretary BL Santos amadi North East ki Coordinator Sambit Patra makoi animakta kuki MLA sing makoigi CSO sing kayamana lusingba ani sibu Unaba matamda takshin khiba wafamdi Manipurda popular government ama sembada kuki singna ayatpa athingba amata leite tawbatapu popular government ama semdringei mamangda kuki gi oiba political settlement ama solution ama athubada purakadabani haiba akanba wafam sing thamba laikhi amuksu makoina dabi tawri madudi Indian constitution gi makhada constitution nasu yarba mawongda makoi gi oiba separate administration ama sinbiyu haina Masina political solution oiduna state asida laiminariba phurup sing asibu yumthangnaba ama oiduna santi leiba lamdam ama purakani haiba asini makoina hairibasi tasengmadi India gi constitution asi hek simlakpadagi chatnarakpadagi article kaya amagi mamaida schedule list ama yawi masida schedule amadagi hauraga schedule mapan phauba asi hanadagi yauraga lei India gi constitution asibu semliba constitution maker singaduna makoina ukhidaba thengnakhidaba laingaki oiba maru oiba kaya ama constitution asigi makhada pangthokadaba thabak kaya ama tungi mironda lakpa taragadi anau ba pandup oina schedule list asida yahunnabagi damakta thanambani matam gi darkar oiba kaya ama Indian constitution asi amendment tawduna hapsilakpa asina ngasidi schedule list asi taragani thoi sure Masi kona amuk Rajiv Gandhi na Prime Minister oiringai matamda hapsilakhiba 10 suba schedule asi anti defection law aduni masida asumna palli madudi party amada MLA natragana MP amana pangsongda songba asi yaraktabagi ain amani masi karigumba MLA natragana MP aduna songba taragasu mapum oina songba natragana saruk ahum thokpagi saruk ama pulapna atoba party da napsinba yaushinba songshinba yabagi law aduni masigi law asina ngasidi India da sarkar ayamba matamda mara sena thamba asi ngamlibani amaromda Indian constitution gi makhada furup ki oiba miwai kangbu ama yokhatnabagi damakta masi hotnabada 6 schedule na tonganba administrative unit ama semba yahalli masi isam na hairabada furup amagi sakhat thorang amadi nat culture atei paikhatnabagi damakta tonganba lengak sason 6 schedule gi makhada autonomous regional council sing linkhatpa asini masigi khudam oina panba taragadi Assam hairiba state asigi manungda India government Assam government amadi boro khulai paiba lalhoba sing asiga wari sanaraga political solution ama puraklaga khulai paiba lalhoba sing asina khulai asi thadok hallaga Indian constitution gi 6 schedule gi makhada
Boro Autonomous Territorial Council ama lingkhatlibani. 6th schedule haiba asi state amagi manungda apikpa state ama laibagumani. Handaktasu Union Finance Ministry gi maikaidagi Manipur gi singi oiba hill budget ama semnabagidamagta order ama thokhiba asi singi assembly kendra kaya amada central funding amasung state funding animaktagi paisa kayam kaithoki haibadi budget ki sectoral allocation asi khangdoknaba hotnabani. Masigi maramdi 6th schedule gi makhada leiba autonomous territorial council singna makhoi gi oiba central funding allocation asidi council aduda direct oina funding pithabada natana state ki consolidated funding su autonomous territorial council singda adum pithai. Aduga regional autonomous council singi apikpa assembly legislature sing leijai. Masida autonomous regional council sing atugi sahi gi oiba sen thumgi hisab budget chu puthoi. Adubu masi Manipur gi oiba context da khanaba taragadi state asida singi area gi hill budget amadi tampaklam gi valley budget haina tongana khaidokpa yaba nati. Masigi matang asida masigi thaudau asida India lengakna phajaba londapuda technical language kaya ama sijinaraga makhoida manglan ama sagat halli. Aduga masigi wafam asi Assam hairiba state asigi oina khanaba taragadi 6th schedule gi makhada leiba Boro Autonomous Territorial Council amasung Karbi Anglong Autonomous District Council lingkhatpana Assam state ki oiba territorial boundary da sokataba leite thugaiba leite. Adum punna state amagi manungda lengak sason asi tongan leijabagi wani. Aduga masi karigumba India lengakna kuki singi oiba political settlement ama haibadi 6th schedule gi makhada kuki autonomous territorial council ama pikhibada Naga singisu Naga Autonomous Territorial Council ama phangadoribani. Maram asina masigi mami singasi ubana Naga amadi kuki animakna makhoi gi administrative boundary jurisdiction pakthok chauthoknaba honabada lam karam nabagi thaudok wathuk asi ngai hak leitana aikhoi gi lamda masida thokli. Masigi political status asi taraknabagi damakta kuki singna legislature yauba union territory gi dabi asi masinda lauribani. Adubu masi kaidore haibada manungdadi makhoina India lengakta 6th schedule gi thakta piu haina demand tawriba asini. Aduga India lengaknasu masimadi makhoida pirage haina khaliba yatla. Masimaktana handakta Delhi da Kukizo Kangbuga Home Ministry gi Kangbuga wari sanabada interlocutor oikhiba India Sarkar gi mihut AK Misrana phongdokhibadi stakeholder sing aduga wari sanaraga Manipur da administrative restructuring haibadi nauna lengak sason gi mawong semdoknaba hotnagani phongdokhiba asina takpadi 6th schedule gi lambi yatlibani haiba asi mayak sengle. Tawbadabu 6th schedule gi thakta pibada state sarkar gi ayaba proposal amadi sangba asini. Masimaktana kuki ga maitei ga wari sanaraga yasinaba ama purak u haina toina India lengakna lauriba asini. Nakal animakna yanaba taragadi state sarkar gi oiba ayabadi araibani. Masigi lambi amanda lakpa yabagi oithokpa leiriba asi India lengakna 6th schedule asi kuki da pithokhiba asina lamdam masida tung koiba tangdu leitaba purakani haina khallibara. Masi tasengna haiba taragadi piklebasu pikna separate administration gi saklon ama puriba saktam amani. Masina oiramba tai kukina state asida popular government ama semdringei da makhoi gi oiba political solution ama purakadabani haina mukhairaga leiriba asi. Mataw asumna chathariba India lengaki oiba thawong asinadi 6th schedule asi pithokpa asina furup ani gi marakta leiriba tension asi santi purakani haina khallibara. Masina wakhaina batarakadoribra haibasigi matangda wahang lai.